NPP gi MLA sing national amasung state leader singi Ayaba Yaodana alliance ki meeting Yaoba Yaroi haina akanba warning tawrakre. National People's Party na handakta BJP na luchingba Manipur langaktage sagat pato kharba matong NPP Manipur state ki MLA sing party asigi Manipur amasung national leader singi mangjongna Ayaba Yaodana alliance ki meeting Yaoba Yaroi haina akanba warning tawrakhibaga loinana warning asi indaba MLA singi matakta disciplinary action sing lakhot kani haina fongdokre. Meghalaya gi Chief Minister Conrad ke sangmana luchingba NPP na Ningthokaba numita Manipur gi Chief Minister Nongthongbam Biren na luchingba BJP Alliance Government asina Manipur da thokluba irang ase ningthina loisinduna santim amasuk normalcy purapa ngamdre haiduna BJP na luchingba Manipur government ta tawramba support adu toklay haina lakthuki bagaloinana karigumba BJP na luchingba Manipur lengakna Nongthongbam Biren bo Chief Minister famdagi sindoklabade NPP na BJP da makata na sagot bage matang da kanagani haina fungdoki balay kre.